आकाशवाणी इम्फाल माइबम दिजमनी पाउ पाजरी अहनबदा मरोइबा पाउ मणिपुरदा ngasi mahusagi chanabi masung harau teyambaga loinena sajibu nongma panba chairauba pangthokli मुख्यमंत्री नोंगथोमम बिरेन हाइरी ड्रग पुथोक पुसिन तौबदा पुलिस पर्सनल सिंह सेनाबा असि यामना लाइबक थीबनी इम्फाल मोरे लंबीगी वांगजिंगदगी खोंखांग फोबगी लंबी निंगथीने सेमगतपगिदमक 12 सुबा CIDC विश्वकर्मा अवार्ड 2022 गी मना पिरगले मणिपुरदा कोविड-19 पॉजिटिव ओइबगी सांग सिंथानिंगाई ओइना हंथारे ngasi मियोई अमखक नौना कोविड-19 पॉजिटिव ओइखी अमसुंग मणिपुर नागालैंड अमदी आसाम की मफम खरदगी अफस्पा लौथोखिबा असि मफमसिंग असिदा शांति लेरे हाइबदु मयेक सेंगना ताकपनि हाइना केंद्र की मंत्री किरेन रिजिजुना फोंदोखरे मणिपुरदा ngasi mahusagi chanabi masung harau teyambaga loinena sajibu nongma panba jairauba pangthokli anoba chahi hobaga mari lenena yumkai lunana sengdoktuna ano apen singi mathelu koi samduna isorgi mafamda katuna imung manung punna samin thagminaba masung amaga khodol pot pinaduna yaifamangkol pinabana nubit asigi mapungaiba saktam oiri nungthilda manak nakpada leiba jairau singsingda kaduna lai khurumba su chanai चेरावबगी मथेल सिदी ngasu yaure irombasu utisu yamyame covid laichat leibadagi mamangda miyamna punba yadabadagi चेराव चिंकाबगी अथिंगमा मयाम लेरंबदु हौजिक्ति कोविड खरा फरकपदगी महौसागुम अमुक चेराव चिंकाबा यारकपसि याम नुंगाई मैते एखोगी चही हौबा नुमिनिना लाई खुरुमगा बोर मयाम अमसु निरे चही हौबा सजिबु चेरावबा लाकपगा लोइनना यामना नुक्सी चानना इंगना तपना पानबा लमदममा ओइमिनरसी हाइना मियामदा अपील तौजरी सजीबु नोंगमा पानबा जैरौबगी थौरमदा भारत के राष्ट्रपति रामनाथ कोविंद उपराष्ट्रपति एम वेंकैया नायडू प्रधानमंत्री नरेंद्र मोदी मणिपुर के राज्यपाल ला गणेशन मुख्यमंत्री नोंगथोमम बिरेन सिंह मणिपुर विधानसभा की अध्यक्ष थोक्सोम सैत्य भारत केंद्र के राज्य मंत्री डॉक्टर आर.के. रंजन सिंह अमसुंग अतई मंत्री MLA राजनीति दल अमसुंग तोंगान तोंगानबा लुप कयाना मियामदा याइफा पाउजेल पिरगली मुख्यमंत्री नोंगथोमम बिरेन हाइरी ड्रग पुथोपुसिन तौबदा पुलिस पर्सनल सिंह सेनाबा असि यामना लाइबक थीबनी ट्विटर दा थागतपा वारोल अमदा श्री बिरेन हाई ड्रग ललोल इथिक तौबदा चेनरंबा मियोय अमता लेमना थारोय ngasi टेक्नोपोल पुलिसना पुन्ना लुपा कोटी 8 लाख हुम्फुगी ममल ओइगदबा ब्राउन शुगर फागतपा ngamkhre पोलमसिंग अदु सापोन कैप मरुद्रानी थोइदा हाबलगा पुरमनी हाइरी फारबा मियोय अनि अदुगी मनुंगदा मियोय अमदी सुरचानपुर पुलिस की रिजर्व लाइन दा लेबा पुलिस कांस्टेबल अमनी हाइरी महाकी मथक्ता NDPSA के मखादा FIR अमा लोखतुना थिजनबा हौख्रे मखाताना ड्रग मरी लेनबा अरानबा थबक तौबा मियोय सिंह फागतखिगनी हाइबगी थाजबा मुख्यमंत्रीना फोंदोखि इम्फाल मोरे लंबी की वांगजिंगदगी खोंखांग फावगी लंबी निंगथीना सेमगतपगिदमक 12 सुबा CIDC विश्वकर्मा अवार्ड 2022 गी मना पिरकले असिगुम प्रोजेक्ट अमा मणिपुर की मयामदा पीबीबगिदमक प्रधानमंत्री नरेंद्र मोदीबु मुख्यमंत्री नोंगथोमम बिरेना थागतबा फोंदोखरे मना असि फंगलपदा नुंगाइबा फोंदोलदुना मुख्यमंत्री हाई मणिपुर की मियामना केंद्र के गृह मंत्री अमित शाह अमसुंग केंद्र की मंत्री नितिन गडकरीबु मणिपुर की लंबी थोंग अमसुंग अतै इंफ्रास्ट्रक्चर कया संगतपदा हनबा लेतना होना बिबिगिदमक थागली लंबी असि निंगथीना संगतपगिदमक NHICDL मणिपुर टीम GR इंफ्रा प्रोजेक्ट्स लिमिटेड अमसुंग राज्य की लाइन डिपार्टमेंट सिंहबु मुख्यमंत्री ने थागतखि सेनापति जिला द मरी सुबा पोसान पखवारा 2022 मपुंग फाना चथरी थौरमसी एक्शन प्लान गलोनेना तोंगान तोंगानबा ब्लॉक सिंगदा निंगथीना पाइखतपा हौरे माउ मराम की ICDS प्रोजेक्ट की CDPO अतहा पी सोपुलु नहाई तोंगान तोंगानबा विभाग सिंगा खुसमनरगा ICDS ना पोसान पखवारा की थबक थौरम सिंग जिला अदुदा निंगथीना पाइखली मसिना लमदमदुगी मियाम अमसुंग अंगांग सिंगी फिबम हेना फगलहलनगनि हाइबगी थाजबा फोंदोगली थौरम असिगी मनुंग सन्ना अफबा सिंजाक पिजबा अंगांग सिंगी अरुंबा ओनबा अमदी नारकी ओइबा थौरम कयासु पांथोगली तोंगान तोंगानबा ब्लॉक खुदिंगमक्ता हक्सेलगी लु नानबगे अमसुंग अफबा सिंजाक पिजबगे नुमित थौरम कया पांथोगली थौरम असि जिला अदुदा लेरिबा मियाम अंगांग सिंग अमसुंग ममा सिंगी हक्सेलगी फिबम फगलनबा पांदमदा पाइखतपनी मसिगी मतांगदा CDPO आधा पी सोपुलु नहाई
Posan Pakwara si Department tongan baga khut samminaduna marirak sunaba Bharat Sarkar na mi khuding makpu masa mau phanaba leinabagi pangthokpani. Handak March tarik 12 dagi April tang mari phawbana pangthok jagani. Posan Pakwara marirak sunabagi sida ekhoi district senapati gi oina ekhoina yamna manung hanjana leiba jaga singda ICDS project haibadi anganwadi workers helpers samsung supervisors CDPO khoiga loinana chingmanungda remote villages da chattuna masa phanaba angang singbo amasung cha chenbi mironbi khoingonda hendoina masa phanaba chinjak haibadi machi oiba chinjak masa gi khungangda phangba mana masingi aphaba makhoida khanghanduna chanaba tambi khi Tamenglong zila da leiba angang no pi masa amagi yumda ngasi sideline Tamenglong na satuna yengsinkre. Mahakna school karingai matamda mahaki mama mapa sing labuk da satuna thabak sukibadagi mahaki apikpa maupwa pamduna school karakpa thengnaki. Angang sing adu raijigi social welfare bibangna sentuna children home da thamlagani amasung masagi sei 19 suba phawba lemna mahi masing tamhanabagi damak darkar leiba sing pirigani hairi. Adumoinamak thabak asi mama mapa singge ayaba yauraga thogani angang sing aduda integrated child protection scheme gi makhada tha khudingi lupa lising ani su sei ohum leptana pigani hairi Azadi ka Amrit Maharshop thorumga mari lenana nomaijing numit khudingi ningtam lanjanga mari leinaba akhanaba thorum sing leptana sandogli hayang nomaijing numit ki ayuk pung 3:40 da Akashbani Imphal gi e pau kangmuna puthokpa akhanaba thorum Manipur gi athouba Jamadar Ingudam Ghana Singh tahanjagani thorum asi Kangla amasung Sangai channel animakta taba phangani YouTube channel AIR Imphal da su thorum asi taba phangani tabiriba pawasi Akashbani Imphal dagini Manipur da COVID-19 positive oibagi sang singthaningai oina hanthare ngasi miyoi amakhak nauna COVID-19 positive oikhi Raijigi haksel bibagna ngasi numidangwaram thokpa cherola madahai ngasi punna sample chani marifumari test tobagi manungda Imphal West gi miyoi amakhak positive oiba thengnaki positive oibagi sang sa da soino dasmik marini ngasi positive oikhiba asi tharaga raija sida hojik phawbada positive oikhiba migi masing lakama lising kuthra taret sumna marbudra manga sure ngasi miyoi amata laiset asidegi sekibegi paulite Leibak sinba thungna chathariba COVID-19 gi vaccination drive asida hojik phawbada vaccination gi dose koti sama marifumari lakh 52 hena kapkhre Haksel Mantralay gi paun hai ngasi khakta vaccination gi dose lakh 19,000 hena kapkhi haukiba pung kunmari da leibak asida laiset asigi anoba case 1,000 thengnaki hojik active case 1,300 leiri Haukiba pung kunmari da miyoi 1,000 laiset asidigi naba phaduna discharge tokhiba gaulenina hojik phawbada leibak asida laiset asidigi naba phakiba migi masing koti mari lakh kunmari 1,000 hele naba farapgi sang sada 1,000.3 ni maraga sida haukiba pung kunmari da laiset asidigi miyoi 35 lekhide laiset asi heg yariba makai thuna khangdoktuna layang nabagi damak test tobagi thabak khumang yangna sangsili haukiba pung kunmari khaktada sample lakh 5,19 hena test tawkhi Delhi da miyamna marks uptabagi damak fine torumba du tawraroi hairi Delhi Disaster Management Authority na thokpa cherola man hai adumoinamak miyam tinba mafam singdadi miyamna sungsoi soidana marks upkatabani miyam tinba mafam sing nataba atai mafam singda marks uptrabasu fine thien danabagi ware basi leibagi konung Delhi da COVID-19 gi pibam singthaningai oina hantarakpadagi lorokpani hairi Delhi da leriba miyam ayamana COVID-19 gi vaccine kapthokre amadi positive oibigi sangsu singthaningai oina hanthare Bharat ki tongan ba rajya singda sungasi anoba sei hobagi thorum pangthoknari malem sinba thungna leiriba Telugu lon ngangba miyamna ngasi Telugu singi anoba sei hoban numit ugadi pangthokli miyamna numit asi mahusagi sanabi masung haraute yamagalenna kumai oina pangthokli kumai asi Hindu lunar calendar hoban numit oina rajya ani Telangana masung Andhra Pradesh ta pangthokli COVID-19 laisa leibadagi hokiba sei anidadi kumai asi mamingtagi oina pangthokhi Maharashtra da ngasi Gudi Parba pangthokli kumsigi oinadi Maharashtra da Gudi Parba asi thoidok hendokna nungaiba kumai oiri malem sinba thungna laisa lekhibadagi hokiba sei anida raija asigi miyamna kumai asi mapung phana pangthokpa ngamdana lakhibani Maharashtra gi Mukhyamantri Uddhav Thackeray na numit sida raija gi miyamda yaipa paujel piri
कर्नाटकतसु ngasi Hindu calendar gi anoba sei hoba numit ugadi kumai pangthokli ugadi asi Hindu calendar gi ahanba tha saitra gi nongma panbada pangthoi masi yening tha lakpa hore haiba utpa kumai ni miyamna ayuk numit thoktringai nganna yahuduna thau teiraga ningthini irujai amasung mandir yum amasung dukan sing makhal makhagi lai amasung haino manana leitengi numitida yum gi mamangda ningthi jaraba rangoli kaya semnei tongan ba kalup ki sei hoba numit chaitra sukladi ugadi gudi parba setitsan nabarehe amasung sajibu serau ban lakpada rashtrapati ramnath kovind amasung uparashtrapati m venkaiah naiduna miyamda nungaiba phongdoktuna yaipa pausel piri rashtrapati na hai leibak sinba thungna tongan ba maungta yening tha lakpabu taramna oktuna amasung bharat ki anuba sei hobu harau tayamna pangthokliba asina aikoi gi khunai amasung culture gi amato oibiki satamadu hena sesilhali mangnai harau nungaina kumai pangthokpa asina aikoi gi khunai da nungsi janana amasung marup mapang oina hingminnabagi wakhalon sesinhali Pradhan Mantri Narendra Modi nasu Navaratri Ugadi Gudi Parba Nabareha amas Seti Sana amasung sajibu serau bagi yaipharaba numitsida miyamda yaipa pausel piri ngasi Twitter da mathang thagalakpa warol singda Sri Modi hai sajibu irat thonibagi kumai Navaratri na mipum khudingmaki punsida anoba energy pigani Bikram Sambat lising ani humudra mapanna mipum khudingmaki punsida anoba thona amasung anoba wakhal ponba oirasanu hairaduna miyamda anoba sahigi yaipa pausel piri All India Radio News na competitive examination singi oiba abhyas haina mingthonba anoba sayol gi thoramama ngasidigi haudoklagani thoramasina mahiroi sing amasung thabak thiriba miyoi singbu competitive examination singi sem sabada mateng ohena ba pandam thamli thoramasi hindi da sandokani amasung thangja khudingi numidang pung 8 makhai degi 10 phawbada sandokani abhyas ki ahanba tangkak ngasi numidang pung 8 makhai da FM Gold da sandokani amasung tangkak asi modern history oigani Thoramasi Twitter AIR News Alerts natraga AIR News official YouTube channel amasung News on AIR app ta suphangani mathangi tangkak April 8 da sadokani mairoi singna makhoi gi wahang WhatsApp 9289094044 natraga email abhyas.air@gmail.com da April 5 phawda tharakpa yagani tangkak asigi subject na Indian polity amasung constitution haibasini Akasbani Imphal dagi pau tabiri Manipur Nagaland amasung Assam gi maroi bambapam singdagi Armed Forces Special Powers Act apaspa lothokiba adu yamna aitihasik oiba khongthang amani haina kendra gi mantri amasung BJP gi lusingba Kiren Rijiju nu phongdokre apaspa lothokiba si mafam sing asida shanti leire haiba takpani Nai Delhi da ngasi paumi singa unabada Sri Rijiju na hai Raja Singh asigi mafam kharada hojiksu apaspa lawthoktana leidi hariba mafam sing asidagi su phibam phagalaglabadi lakadoriba matam kharage manungda sungsoi soidana lawthokani Pradhan Mantri Narendra Modi amasung Nepal gi Pradhan Mantri Sher Bahadur Deuba ani na ngasi Nai Delhi da pangthokpa awang thake mifam amada wari sanaduna leibak ani gi tongan ba hiram kaya gi matang da wafam kaya kumna khanakre Wari sanabadu da leibak ani gi mari hena sesil hanabagi wafam kaya khanaki thormadu gi saruk ama oina tongan ba project kaya su Pradhan Mantri ani na sangaki Pradhan Mantri ani na punna pangthoki ba pau gi mifam amada Pradhan Mantri Narendra Modi hai Nepal gi Pradhan Mantri gi Bharat khongset asi handaki asi tharaga mangarak subani Nepal gi Pradhan Mantri na Bharat ke afaba mari thamba pami leibak ani gi marakta power sector da kanaba laumi na nabasu Pradhan Mantri ani na yanaki Bihar gi Jayanagar dagi Nepal gi Kota phawba kilometer 3 makhai sangba lambida ngasi digi railgari senba hokre Pradhan Mantri Narendra Modi amasung Nepal gi Pradhan Mantri Sher Bahadur Deubana punna ngasi video conferencing gi kuthangda rail service adu hokdoki Nepal gi Kota da railgari asi tongtuna saningba Bharat macha singna kendra natraga Rajya Sarkar na piba photo identity card Election Commission of India na piba voter card natraga Nepal da leiba Bharat ki embassy na piba identity card paigadabani Mapal Thoram Mantraloy na project asigidamak lupa koti 734 kaithokle Bharat amasung Australia leibak anina selthum gi tengbang pinaba amasung laloi etiki yanawarol sahi tawnakre yanawarol adu sahi tawnaraduna Pradhan Mantri Narendra Modi nai handak sahi tawnariba yanawarol asina Australia gi Pradhan Mantri ga sahi tawnaba ahumlak subani Pradhan Mantri nai atenma matam kharage manungda leibak anina asiguma yanawarol sing sahi tawnaba asina leibak anigi mari hena session hali haibadu ulle Bharat amasung Australia leibak anigi mari phagan bahaibasi leibak anigi marakta mai masing tamba lalol itik tawnaba amasung lam koibagi masing hengaladuna leibak anigi marakta afaba mari makata na thamma ngamlagani hainasu Pradhan Mantri na phungdokhi
Aroibada maroiba pawmo. Manipur ngasi mahusagi sanabi masung harau tayambaga loinana sajibu nongma panba cherauba pangthokli. Mukhyamantri Nongthoma Biren hai drug puthopusin tawbada police personnel sing senabasi yamna laibak thibani. Imphal More Lambigi Wangjingdagi Khongkhang Phobagi Lambi Ningthine Semgatpagi damak Taramdoi Suba CIDC Bisakarma Award Lisingani Kunithagi Mana Piraglai. Manipur da COVID-19 positive oibigi sang singthaninga oina thare. Ngasi mioi amakak nauna COVID-19 positive oiki. Amasung Manipur Nagaland amadi Assam gi mafam kharadagi apaspa lawthokiba si mafam sing asida shanti leire haibudu mayak sengna takpani haina Kendra gi mantri Kiren Rijijuna phongdokkhre. Pauloi jare.